Akashvani Imphal Nayani Devi na pau pajari ahanbada maru oiba pau Manipur da ngasi marphumathoi suba nupi lal ningsing numit pangthokli numit siga mari leinana thangna pharbi ima singi mapamda shraddhanjali katli Manipur da hojik phawbada mioi 16,685 COVID-19 positive oibagi manungda mioi 16,940 naba phakre Pradhan Mantri na hairi leibak asigi khamthengna lairaba amasung mipung khudimak yaifa thaurangi khudong jaba sing phanghanaba sarkarna hotnari amasung Bharat amasung Uzbekistan mari hena chechin hanaba amasung tengbang pinanabagi damak yana warol mapan sahi taunare Laibak asina malim gi laichat oiriba COVID-19 gi mayokta punna amata oina lanthengnari lamdam sigi miyamna sakhangnaraba mioi kayana su lanpham asida maipakna pagidamak Akashvani Imphal gi ipawgi khuthangda mipung khudimakna araiba thawong ahum face mask upa amaga phut taruk lapnana leinaba maimit amadi khut chatoina hamdoktuna tarutanana thamnaba apil tauri Manipur gi saknairaba saisakpa brahmachari miyam kunja Bihari Sharmana COVID-19 dagi ngak thoknaba miyamda apil tauratuna hai Mayambu brahmachari miyam kunja Bihari Sharmana khurumjari COVID-19 laichat asidagi ngak thoknaba amatta ngairaba pambaidi cheksinba haibasina oiri sarkarna laichat asi thingnaba hotnariba asigi mathakta aikhoi pumnamaknasu Bhab taminaduna laichat asidagi ngak thoknanaba tangai fadaba niyom ahum khak ngak na chatminasi aikhoi khudimak na yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga gi marakta foot taruki social distancing thamsi miyambu amukkasu hanna khurumjari Hojik mapung oiba pau Manipur da ngasi marphumathoi suba nupi lal ningsing numit pangthokli numit asiga mari leinana thangna pharabi ima singi maphamda shraddhanjali katli Raija sarkarna sindunai Imphal gi nupi lal memorial complex ta marphumathoi suba nupi lal ningsing numit palan pangthokki Thauram aduda Mukhyamantri N Birena luchingduna laikhidrabi thangna pharabi ima singi maphamda laikut katuna ikai khumnaba utki Nupilal numit ka mari leinana Rajapal Dr. Nazma Heptullah amasung Mukhyamantri Nongthombam Biren Singh yauna luchingba kayana yaifa paujel piri mahaki paujelda Rajapal na hai English hingamapan kuntramapan nipuda thokhiba Nupilal Manipur gi itihas ta matam chupada ningsingduna lehoragadaba thodok amani thodok adu matamdugi British sarkarna makhoina tokhiba aranba sing adugi mayokta changsinba khakta natana maduna Manipur da rajniti gi oiba awonba ama purakpada achauba mating oikhi masigi damak Manipur gi nupi singbu thagatpa phungdokli Mukhyamantri Nongthombam Birena mahaki paujelda hai sakti leiraba British ki mayokta ihau jangsinba ngamkhiba matamdugi ima singi thangna lingjel adu ngasigi mirolna adumak ningsingduna leiri Nupilal thauramna lakpada Manipur Bidhan Sabha gi Adaksa Yumnam Khemchan Upa Adaksa K Robindro Works Mantri Thongam Biswajit Lawu Singu Veterinary amasung Tourism Mantri Oinam Lukhoi Forest Mantri Awangbong Niumai Consumer Affairs Food and Public Distribution Mantri T.H. Saitabrata Shiksha Mantri S. Rajan Social Welfare Mantri Okram Henry Lok Sabha MP Dr. R.K. Ranjana Chingbal Uchingba Kayana Yaipa Paujel Piri Manipur da hojik phawada mioi 16,685 COVID-19 positive oibagi manungda mioi 16,940 naba phakre naba phabagi changchada marphutare dasmik taruk marini hojik active case ta 2,940 leiri Raijagi COVID-19 Command Control Room na ngarang numidang waram thopa cherol amada hai haukiba pung kun marida mioi jamani phumari naba phaduna discharge tawki hairiba matam asida mioi ani laikhitabaga loinana laichat asidagi siba migi masing chauhum kun sure haukiba pung kun marida mioi jamo humphudra mari nauna COVID-19 positive oiba thengnakhi ngarang phawbada COVID-19 gi punna sample lak mari 9,400 marphudra mari test tawkhre
Nagaland ngarang mioi kuntrani thoi COVID-19 positive oiba thengnakhi aduga mioi 63 na naba paduna discharge tawkhi. Raija aduda hujik phawada positive oiba apunba masing 13,730 sure. Masigi manungda mioi 10,930 naba phakre. Active case 718 leiri. Assam ngarang nauna mioi 138 positive oiba thengnakhi aduga mioi 194 discharge tawkhi. Raija aduda hujik apunba positive case 1,13,330 yaure. Masigi manungda 1,08,836 naba phaduna discharge tawkhre. Naba phabagi changna chada 43.8 sinu yaure. Hujik active case 3,332 leiri. Siba migi masing 1,000 yaure. Meghalaya ki Mukhyamantri Konark ke sangma COVID-19 test tawbada positive oire. Mahak hujik home isolation tawduna thamli. Twitter da thagat pawarol amada Sri Sangmana mahaka haukiba numit mangani gi manungda loina khiba sing darkar leba test tawnanaba amasung makhoi gi hakjang phana thamnaba khanghalli. Marak asida Meghalaya ki East Khasi Hills tagi laijat asida mioi amalai kidre aduga nauna mioi 58 positive oiba thengnare. Masi tharaga hujik active case ta mioi 1,330 leiri. Naba phakhiba masing puna 13,818 sure. Tabiriba pawasi Akashvani Imphal dagini. Pradhan Mantri Narendra Modi na hairi laibak asida lairiba khamthengna lairaba mioi sing yauna mipung khudingmak makhal khudingmak ki khudongchaba phanghanaba mahake sarkarna akhakba leitana honari. Bhanabil Culture Center Chennai na sinduna pangthokpa International Bharati Festival hawdokpagi thauramda video conferencing gi khutangda wangangbada Pradhan Mantri na hai Mudralon gi matengna laibak asigi nupi koti 15 sel thungi lamda masamarom dom lepchaba ngamjare. Mahakna hai nupi singbu yai phatharangi sakti piba haibasi sarkar gi achetpa phirepni. Hojikti laibak asigi nupi sing armed forces ta changduna thabak tawba ngamle. Thauramduda Pradhan Mantri na kumsi jahigi Bharti Award saknaireba aiba Sini Biswanathanda khusinnakhi. Bharat amasung Uzbekistan na laibak anigi mari hena chetsin hanaba amasung tengbang pinanabagi matangda yana warol mapan sahi tawnare. Yana warol sing adu Uzbekistan ki Rashtrapati Shavkat Mirziyo Yevka Sri Modi ga ngarang pangthokhiba virtual summit ta sahi tawnakhibani. Yana warol sing adugi manungda solar energy, digital technology amasung high impact community development project sing yauri. Luchingba anina laibak anigi marakta awangba thakta marup mapang oibagi thabak makhatana chathanabagi wafamsu phongdoknakhi. Laibak asina COVID-19 lanthengnabada singthaningai oiba pandup ama yauba ngambaga loinana Bharata laichat asina nabagi chang chada 3.8 amada hanthare. Laibak asida hujik COVID-19 ki active case 3,362 leiri. Hujik naba phabagi chang chada 43.9 leiduna mioi 1,432 naba phakre. Haukiba pung kunmari asida laibak asigi oina COVID-19 na naba mioi 1,000 gi makada thengnakhi. Naba phabagi chang tapna hantarakli. Haksel Mantraloyna hai haukiba pung kunmarida COVID-19 laijata laibak asigi oina mioi 113 leikhidre. Bharata hojik laijat asina sibagi chang chada 1.5 da hantarakli. Laibak asigi raija amasung union territory kuntareta ngarang phawada active case 15 gi makhada leikhi. Dilida haukiba pung kunmarida mioi 2,245 COVID-19 positive oiba thengnakhi. Masi tharaga apunba naba masing 3,335 sure. Madugi manungda mioi 5,5,000 hena naba phakre. Loisilakpada COVID-19 dagi ngakthoknaba face mask upa phut 3 lapnana leiba khutsa amadi mai mit 3 tanana thamba haiba achamba thawong ahum asingakna chatpinaba amuk hanna ningsingjari. Aroibada maruoiba pau amuk hanna Manipur da ngasi marphumathoi suba nupi lal ningsing numit pangthokli. Numit siga mari leinana thangna pharabi ima singi maphamda Shraddhanjali katli. Manipur da hujik phawada mioi 16,658 COVID-19 positive oibagi manungda mioi 19,930 naba phakre. Pradhan Mantri na hairi laibak asigi khamthengna lairaba amasung mipung khudimak yaipha thaurangi khudongchaba sing phanghanaba sarkarna hotnari. Amasung
Bharat amasung Uzbekistan mari hena chechin hanaba amasung tengbang pina nabagi damak yana warol mapan sahi taungnare Paulo jare.